अहमद मरोइब पाउसिंग उखरुल की चौखट थौरांगी दमक चीफ मिनिस्टर एन बीरेन ना लुपा करोड़ सनी अमगी पैकेज पीरगनी हाइना लाउथोखरे नागा इंटीग्रेशन की वाफम की वारोइसिन पुरउ ममांगी सरकार न सेमखिबा डिस्ट्रिक्ट तरेट हंदोक हनगदबनी हाइना तांखुल नागालोंग न चीफ मिनिस्टर दा मेमोरेंडम पिसिनख्रे अमदी महाराज नरसिंह की चाम हुंपुतरेट सुबा लैखिदबगी कुमोन थौरम मणिपुर स्टेट आर्कियोलॉजी न सिंधुना इम्फाल की कंगलादा पांगथोखरे खुरमजरी ISTV की मणिपुरी पाउमियंग ताबिरिबे पुमनमकपु तराम नोक्सरी हौजिक मपुंगोइबे पाउसिंग उखरुल की चौखट थौरांगी दमक लुपा करोड़ सनी अमगी पैकेज अमा पीरगनी हाइना चीफ मिनिस्टर एन बीरेन ngasi तांखुल नागालोंग ग्राउंड दा पांगथोकपा महाकपु हराउ तयामना ओकपगी थौरम दा फोंदोखरे तांखुल कम्युनिटी न सिंधुना पांगथोकिबे थौरम अदुदा चीफ मिनिस्टर एन बीरेन बु हराउ तरामना ओखी तांखुल नागालोंग ग्राउंड दा पांगथोकपा थौरम अदुदा चीफ मिनिस्टर ना मखाताना हाइखिबदा लुपा करोड़ सनी अमगी पैकेज असिगी मनुंगदा तांखुल इमा कैथेल अमा साबा सिरोय फुट हिल दा टूरिस्ट स्पॉट समगटपा कम्युनिटी हॉल साबा वाटर सप्लाई अमदी युम लेजद्रबा सिंगिदमक लेमना युम साननबगी थबकसु पाइखटकनी सिंगी लुसिंगबा सिंग अमदी सिविल सोसाइटी ऑर्गेनाइजेशन सिंगा था अमगी तांग तरा खुदिंगी चीफ मिनिस्टर गा उनानबगी मतम पीरगनी सिरोय लिली फेस्टिवल असी नेशनल की थाकता पांगथोकपगा लोइनना सिरोय लिली कप फुटबॉल टूर्नामेंट असी हिंगदहनबगा लोइनना नेशनल की थाकता पांगथोकनबा होनरगनी उखरुल दा मथौ तौरिबा स्टेट गवर्नमेंट की एम्प्लॉई खुदिंगमक हयेंगदगी मथौ निंगथिना तौगदबनी हाइना जैक्सन वा थमखे नेशनल हाईवे दा ngak सेलिबा सिक्योरिटी फोर्स ना मियाम ग नकनना चटमिनदुना थबक तौगदबनी उखरुल डिस्ट्रिक्ट हेडक्वार्टर्स ता हाना लैरिबा हाई मार्क्स लाइट असिगी मथक्ता नौना अहुम अमगा हापसिनदुना मियामना निमिदांगी मतमदा चथोक चसिन तौबदा हेना खुदोंग चाननबा थबक पाइखटलगनी उखरुल डिस्ट्रिक्ट की मनुंगदा बीआरओ ना लंबी सेंबगी थबक चथरिबा असी मियामना अपेनबा ओइद्रबदी रिव्यू तौदुना करी तौबा याबगे हाबदु यंगसिनगनी हाइखि 201 crores की development program, including asagi ima की यावरे ima market nupi women's market यावरे सिरोय लिली की मखोंग द सारिबा tourism की लोशन रिबा मफम की यावरे आदगी अखोई की ngасai हाइबी की बा hall अचौबा लुपा करोड़ अनि मखाई ताबा hall की यावरे water supply की यामरोइना प्राइम मिनिस्टर नरेंद्र मोदी जी की मखादा लाइबा हाउसलेस युम लेटबदा युम पीगदबनी हाइबा 2019 भावगी मनुंगदा इसिंग पिथक्तबा यारोय हाइबा अदुगमा यामना अथुबा थबक ओइना पांगथोकतबा यादबा पोट मयाम अमसु सिदैदा लोइना यावरबनी मसै सुंसोय सोइदना अखोइगी अथॉरिटी डीसी की खुदांगना पिजरमगे ngasi ki thauramadu चीफ मिनिस्टर एन बीरेन हंदक उखरुल की सिरारा खोंगदा सिंग निंखाइबदा युम मरी अमांगा ताथुहनखिबा अदुगिदमक्ता युम्बु अमममदा सरकार की माइकैदगी लुपा लाख अमा लिसिंग तरा खुसिनख्रे ngasi की थौरमदुदा सरकार असगी कैबिनेट मिनिस्टर निपान पार्लियामेंट्री सेक्रेटरी तरानिथोय हिल्स एरिया कमिटी की चेयरमैन चीफ सेक्रेटरी डीजीपी याउना पुलिस अमदी सिविल की मकोक थोंगबा ऑफिशियल सिंग खोलगी लुसिंगबा सिंग एडीसी उखरुल की चेयरमैन याउना अतै मेंबर सिंग अमदी सिविल सोसाइटी ऑर्गेनाइजेशन की लुसिंगबा लुसिंगबी कया सुसरुक याखे थौरम अदुदा वर्क्स मिनिस्टर टीएस बिस्वाजितना सिंग अमदी तम अनि की मरक्ता थाजनबा वाटलिबा असि भाप तामिनदुना अमगा की मरक्ता थाजनबा लेहंदुना सिंग तम अमता ओइना चौखट लंबीदा चटमिननबा होनमिनसि इम्फाल दा फंगलिबा खुदोंग चाबा खुदिंगमक उखरुल दसु फंगनबा होनरगनी हाइखे रोड कनेक्टिविटी की थबक खुमांग चाउसिना पाइखतुना उखरुल लंबी हानदगी हेना फगत हलगनी सिरारा खोंगी मोरक हेना चौखट हनबा मफम अदुदा सरकार की माइकैदगी चपचाबा थबक पाइखतलगनी हाइखे नुंगाइरसु तमना नुंगाइत्रगा मणिपुर नुंगाइबा यारोय तमना नुंगाइरसु चिंगना नुंगाइत्रगा अखोइ मणिपुर नुंगाइबा यारोय अदुगा मणिपुर हाइबसे प्रकृति ने सेवपद चिंग तम हाइबसे लेरममने पुनमक मानना पुनमक डेवलपमेंट लेमिनना चलबा मतमदा मणिपुर शांति लेबो ओइगनी हाइब वाफम से दन शांति लेनबा हाइबसे कनाना होनगदबो अखोइ पुनमक से हिंगलिबो पुनमक से सीगदबो गातनी कनाना कदंगै सिगनी हाइबनि खंग नते अदुबा अखोइ हिंगिङैदा अखोइ तोल तारबा लारबा अमदी अखोइ लेरिबो मिपुम खुदिमक के करी सोसाइटी दा अखोइ करी तौरंगदबे हाइबसे पुन्ना हिंगिनरिगे मनुंगदा तौमिनसी अदुगा अफबा पीसफुल ओइबा चखोटपा मणिपुर अमो ओइमिनसी
Ngasigi Chief Minister gi khongsat aduna Hundungda tourist spot amasu hangdokhi. Ngasigi thoram aduda Tangkhul Nagalong gi maikaidagi Chief Minister N Birenda memorandum pisinkhre. Memorandum aduda yauriba warol singdi Naga integrated ki wafam asigi solution porau mamangi sarkarna semkhiba district taret handohan gadabani amadi National Highway da ngak senaba security thamgadoriba asi handohan gadabani haiba wafam yauri. Maharaj Narsingi Sama Humputaret Suba, Laikidabagi Kumon Thoram, Manipur State Archaeology na Sinduna Imphal Kanglada Pangthokre, Thoram Aduda, Moirang Kendra gi MLA P Sarat Chandra, Art and Culture gi Commissioner S Dilip, Art and Culture gi Director Dr. K Susila Su Saruk Yaduna, Manglenda Hai Laikat Ki. Tungda Manipur Rifles ki contingent amana gun salute piduna ikai khumnaki, Nungzreng Pukrida Miam na Tarpan Katki. Chief Guest Oikiba P Sarat Chandrana Maharaj Narsing na lamdam asigi damak kathok lambasing ngasigi mirol na kaufam thokte purup sing na kathok pagaloina na thabak tominarabadi sing tamnung sisana na laiminaba ngamgani haiki dipa mana Manipur gyapun masaktam kannana bohona bada amarsung mangangkhoi simang handana bohona ba matamda kathokhiba magi punsi dia tainate akalla thau oibada natana Masagi amat khandaba mariba king at khanba lamdam asigi nungsi chana basi porkna bohonaba adung manipa makhakni ningthau oiba haibasi matamaruda isorna piba mangolda kwaigi chawba khudol amagi tanja ama lakpa taragasu mana aide ningthau oiroi haidana yamna nauriba regent amoina lerakanda angang oiriba ningthau oirakadaba Chandrakirti Maharaj aduna mana chahi mari da ngairakpagi tanjaruda mana ngak chendana taurerakanda masagi oijaba thadoga ningthau oikhidaba adumba katok paibasina magi punsigi phidam oikhiba adumba ningthaurel ado magi ningsing numit taning asi ekoina pullibase ekoi punamangna mangonda ge sumba wakhallol ase tammerakanda Manipur gya punma sakta mama sagatpa nungsi chana leiba ekoi ge nungsi chana na leiba danatana leiba ase saukal hannabage mina ବ୍ୟବହାର to honnabage adum leiba ama Manipuri samaj ama leiba amo hen baibase ekoi punamakki mathoni Lamsang Kendragi PDS ki sakthung matlamba miyoi singdagi lupa lakh nipumathoi khomgat kibagi se chang puthokpa ngamdrabadi ain gi mating lauragani haina hanagi MLA na phongdokhiba wafam taramna o ihaina state planning board ki deputy chairman su oiriba MLA S Rajana ngasi kendra asigi manungda leiriba analayang sangsingi phibam yangsinbagi khongjatta phongdokhre Khomgat ki sanpham aduna swing machine laigadabani hanagi MLA na lupa lakh nipumathugi sanpham adu swing machine laiba yaroi hariba adu yanthokhiba seng adu seng oina singlaktabadagi machine oina laigadabani haiki Ngasigi khongsat aduna yangsinkhiba analayang sangi awat apa lairabe sing phagarhan bagaloina na chaliba tha asigi manungda sangaba yaba mafam sing sangaragani haiki Tagi sing tahan di bawah manung saya, aku ini paling hen engineer na aku sing tharaga, aku sing kita pergi tamu siapa lihat na continue cakap gani, masih lagi election gi, ya nanba, ayang na election campaign dah yau giba, si ay thaba ko na pangthong na buhona bada, Manipur sarkar gi, department dah mamang dah pairam ba government gi matam dah pipe leram dah bada gi, aku nau na anau ba, honorable chief minister Sri L Birena losing ba sarkar sini aku prajagi Thabak taro pada ikoi sigumba pipe laiba gi thabak se koi am kana process tawduna tawbra aduna within in the month of ikoi May gi ikoi middle week ta ikoi soidna pipe thungarani adugi matamda lamdenga ikoi pipe samagi sing kitapa aurani English singama samapan marfuni thoigi April 12 da kodom pokpida security personnel na PLA gi miyoi mapan hat khiba nimit asibo chahi khudingi thangmai ban chairau singda laiba athauba singi ningsing khubamda haikat laikat tambagi thoram pangthoktuna lakpa adu handak chahi gi su pangthokna ba haina family committee for the observation gi member naurem ibohan binangasi Manipur press club ta pangthokpa pawmisinga unabada phongdokre High Court Manipur na numit asigi ayuk pung taret tagi pung mari fauba haikat laikat tambagi thoram pangthokpada ayaba piraklabani na miyam na numit asida saruk yabiyu ban blockade tawbiganu amadi athingba pibiganu haiki haikat laikat tambasigi ayaba koi pibire aduna sinjalanjir be makai degi akoi lekhidaba singa dugi manwapang adigi akoi nuksija pasingna adugumba haikat lapat kutambasi ari yobu haina akoi senior engineer ba makai degi press media amadi koi ISTV koi khutangda miyanda bagjim bijari
Works ki Parliamentary Secretary Awangbau Niyumai Bungasi Kanglatong Bidalaiba Namdilongi Sams Campus ta haraw tayam na okre Liang May Naga Council Manipur na sindu na pangtokiba thoram aduda Kholgi Lusingba Pastor Yauna Phurup Kayagi Lusingba Singsu Saruk Yaki Haukiba sahi tara mangada chaukhatpa amasung tangdu laitaba haiba wahai khak taraga thabak oina pangthoktana lakpadagi miyamna khamthengna awaba mayoknabani Phurup amaga pau phaunaduna ikai khumnaba ullaba matamda nungsi chanaba purakpa ngamgani wathok ama thorakpada madugi maram thidokuna waroisen puraklabadi ban blockade lairoi NPF na ban blockade ki mayokta lai haiki khana chainaba party nate adubu blockade kari ki dobuno kari ki ban doribno kari khana chanaba thokli bno habdi yen simpham thokpa government na yeng batabe nungsinaba bahang tamanaba zatyama bo ikai khonaba leitradi manipur kadong ne da sunungai ban manipur oiroi development kadong ne da sunawai peace kadong ne da sunawai akhoi na chingda peace haibiyai nungsi chanaba haibiyai adubu tasingba akhoi zatyama bo amaga bahut taminaba amaga wakhalon sikhangba adu leiraba matungda manipur da nungai ba nakni development nakni State Disability Policy Sembina Ba Relief Center for Welfare of Differently Able Persons Manipurna Manipur ki Governor amadi Chief Minister da Taksin Kre Disability ki State Commissioner ki Office mapangal kankhat anduna State amasung India Government ne piriba mateng sing yang sinbiyo Disability Certificate sing chayol amagi manung da assessment loisinduna pithokpiyo backlog lairiba ahangba pham sing yauna thabak lobada chada mari disable sing reservation satna halu disable oiraba mairoi sing maru oina mit udraba sing digital books screen da panana ba software yauna atai khulai sing school college sing da phangan biu passenger gari sing disable sing gi khudong chana ba samdok sadok piba ga loinena lambi gi sign takpham sing da khonjal yawa signal khinbina ba pukning sing silli hauzik pawgi marak thana break amatang laujari Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3-month foundation course. Class starting from 10 April. Vacation course for Navodaya, Sainik and Outsider. Class 9, 10, 12. For details contact Combined Tutorial Office, Sagogan, Moyang Lerak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Puchom Lekai behind Belgio Hotel. Contact number 8131025634. Bread from Likla Bakery. Oza Pen Relief Ointment Khwang naba kok sikpa tang sikpa phu naba na singbada sinaba yarba lipsap group na puthok saba Oza Break itung da taram noksari makhataba pauda Yaskol Kendra gi manung sanna moirang khomda leba Bangka Bihari mandap tangasi Yaskol Kendra gi MLA su oriba Parliamentary Secretary Thoksom Satyabrat gi minjeng mahaki loina bi Thoksom ongbi Memi Devina Indira Gandhi National Old Age Pension gi angang ba card amadi asang ba card paiba ahal oiraba singda pension yanthokpagi thoram ama pangthokre thoram aduda lamdam adom gi akoi bada laiba ahal oiraba singnam asa masagi phangpham thokpa pension sing launakhi Imphal East District Police na ngasi numidang New Chekon area da drive chathabada lupa lising marfuromgi oigadaba Indian Made Foreign Liquor amadi beer phagat khre red adu SDPO Imphal East Roni Mayeng mamna lusingki OC Porompat Santi Kumar na lusingba team amasu saruk yakhi
New Second ki dukan ani red tawbada polam sing adu mapuga loina na fagat kibani drive asigi matang da SDPO Roni Mayang Bamna akak na ba pau ama phangbadagi New Second area da drive adu chathakibani Imphal East District ki manung sanba mafam sing da yuda natana mayai ka ba chenjak yonba singi mathakta makhata na drive chathakigani haiki Tamenglong Khongsang lambi koilas thabagi thabak hauragani haina lambi asi sembagi thabak pairiba contractor ke milan na phongdorakle handak singning khai khiba amasung nong kana chu khiba aduna lambi asi semjinbagi thabak ta khara thengthakre adubu April 8 tagi singning khai khiba saruk sing sengdoktuna mahau sagum lambi sembagi thabak haure sangrung pangdagi namkalong fawba kilometer tara sangbagi drainage yauna correction layer loire sarung pangdagi Khongsang fawba kilometer taruk lomgi WBM loire mathangi chayoldagi koilas bagi thabak hauragani Tamenglong miyam gi lifeline oiriba lambi asi mapung fana semjina ba hanabada aikhoi khuding makna mateng pangbiyo haike Poni singbu masamo phana thamnana ba pandam da health camp amaga loinana scientific oiba mawong da poni sing loibagi matangda nomagi oiba training program ama langjing asauba mamang lekai da leiba community hall da pangthokre Central Agricultural University के College of Agriculture के Animal Science Department अमसोंग नोंगचुपाना सगोल कांगजे लुपना सिंधुना पांगथोकिबा थौरम अदुदा Animal Science के Head Dr. K.S. Dhanabir Assistant Professor Dr. M. Norzit Western Star Club Langjing के Advisor A. Sam Kishore Susaruk याके Dr. K.S. Randhirna Manipur की पोनी लोइबसिंगी मनुंगदा लांगजिंग माइकई असिसु अमनी अदुबो मफम असि अकुटपा मफम ओइबना पोनी सिंग तिल गे लाइना कया मरुम नाय मसिदगी ngakthoknaba til hidak sing pibaga loinana atai mineral sing pibani पोनी मतौ करमना साइंटिफिक ओइबा मवंगदा लोइदुना मुटकनि हाइना मिपाइराबा सा मखल असि कन्नबा पांदमदा ट्रेनिंग असि सिनबनि हाइके ana busing si kamai to na manage so godagi haibagi idea si awareness si koi sagol lori basing da piba sa san sing si maruina sagol sing si koi masing si handara abani in danger ora abani na makoi gi health care si phajana leiba loira na loira basing na bigyani koi mong na kamana koi gi sagol sing yok kadage haibagi wafam ji thamagadi kharada oraga su ji in danger ori base fagalakadra haibagi waklonda ngasi asigumba animal health pony health camp kam koi training program se koi pakthok sebani Sing amadi tamdalai riba furup singi marakta phaba mari thamna ba amadi pau phaudokna bada thengnari ba khudong chadaba singning thina phahanna ba civil society organization singi mihut singyaw ba mifam mangarang Kangpokpi district headquarters ta pangthokre Hotel LNC Kangpokpi district headquarters da pangthokiba mifam aduda UCM gi president Elangbam Johnson amuko gi president Deban CCSK gi general secretary Jitendra Ningombam Kangpokpi town church ki fellowship chairman Jelun Kim amadi JSC Sada Hills ki convener Nethangna Singba mioi kaya saruk yakhe UCM gi president Elangbam Johnson na chinga masung tamda laiminari ba furup singi marakta amaga lana launa bagi phibam laitana ba ningthina pau phauna ba changi haike Amuko gi President Devana lamdam asida lairiba furup singi marakta amaga wakhalol phaudokna batangai fade JSC ki Sada Hills ki convener ne thangna chingtam gi marakta pau phauna daba amadi thajana daba kaya lairibasi pau phaudokna da CSO singi chawrba thodang lai haike CCSK ki General Secretary Jitendra Ningombana su Kanglup ki khenaba thamdana amato oina punduna state asigi interesta thabak tawmina si haike Khongjom gi khebasing da paikhatliba mega tourist center na khunjasing gi hanadagi season narakpa pukri amasung sanabung konsin khibagi mayokta khunjasing na khongjang sangsin khre mari leinabasing na hiramasida mityang sangbiduna khulgi hanadagi season nariba pukri amade lampak adumak season naba yahanbiyo haire bo sai lani sida gate amam panbiraga अखोगी मेगा टूरिज्म असीदा अखोगी नुंगाइबा हाइबदे अखोगी सरुक सु खरा थुंगनिंगी अगा हुजि हुजि लाइरिबा पुखरी असि अखोइना खतंग मतम खरा सिजनबा याबगी अयाबसु लौनिंगी अखोइ मा हुजि अखोइ खुंगंग असदा पुखरी अमा फौ लैत्रे लई लंपाक लैत्रे मेगा टूरिज्म ओकुपाइ लोइन तौग्रे हुजि अखोइ यामना अवाबा फिवमदा लैरे अखोइ चावखलकनी नुंगाइरकनी हाइबगी फिवमदा अखोइना लैरंबनी अदुबु हौजि हौजि लैरेबा फिवमजिदि सरकारना अखोइ तोंगाना याम तोनना थंबिरंबा खुंजा अदु ओइगदोरे अना मसी अमतंग सरकारना मियंग अमतंग चंगबिरगा अखोइबु करंबा फिवमदा खितंग फानबा प्रजा अखोइबु अमतंग मयाम खितंग मयामना नुंगाइ हौनबा हाइबा फिवमजे अमतंग मीडिया की खुथांगदगी अमतंग खंगननिंगी Sahi taret khuntakpada yumpham oiba puwarigi oiba film ama puthokna ba sem sare haina film sigi director Dhanraj Khomdramna phongdorakle
Uripok Sorbon Thingela Pangthokpa Paugumi from Amadam Hangna Makataraduna Film Si Puthokna Naba International Maitai Forum Manipur Thangta Performing Artist Center Poirengan Bi Film Production Amadi Angel Digital Media Service Namateng Pangani Mawong Maril Taba Film Ma Puthokna Bahotna Bada Akhang Ahai Singna Su Poktak Bibiyu Sahi Taret Kuntak Pamatamda Imong Amada Thokiba Thokdok Amada Yumpam Oigadaba Film Sida Maitai Gi Thangta Arambai Amadi Matamdugi Satnabi Sing Adu Un Anaba Honagani Hairi Cai tari kundak pada tambalai ba film masih nam dana ba koi sem sajara adu ba koi Manipur sida lagi ba civil society organization singna kari angam ba mateng adum pangbiro koi maite gi haugi ba ipai bu sagona ba history ama oi ba masih koi na nam dana ba kana hona jare Voluntary Blood Donation Camp ama Jenims Blood Bank ta pangthokre Kembasi Manga Suba Jammu Kashmir Rifles amadi Taramari Suba Manipur Battalion NCC Cadet na Blood Bank Jenims amasung National Health Mission Manipur ga punna sinbani Captain Babanandana Cadet Singda kathokpagi wakhalol ama chelhan magaloinana masagi EP bagi hainabi lehenbani masida punna cadet nipuni thoina EP ki hairi blood views when this is extreme form of sacrifice part of the developing the youth towards unity and discipline the NCC ga kept Imphal Dimapur Lambida Malpuduna Thoglakpa Gari Singdagi Tadubi Police na sel lawbada nakal anida bhap tanada bathorakpadagi Police na phubada driver khara asok apan yawbadagi driver sing gari thoba lep lore tongan ba driver singi association singna Tadubi Police ke makok thongba official singa wari sanabadagi matungda asigumba thabak asi amuhana tawhalaroi haina thajaba pirakpadagi panduna leramba gari sing Imphal thorakre haire hazik break amatanga amuk logjari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Unified Academy Admission Open, Class 11 and 12 Foundation Course, Sub-Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. Hakchangi labor sorakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidaba. Amatta naiba upaidi Jolib Syrup amasu Jolib Capsule bu changina sinabiyo. Amukan nataram noksari makataba pauda Yangkai Mari Suba Manipuri Jagoi Marup ki mapok kumon thauram ngasi lamboi khongnang khongda laiba Jagoi Marup ki complex ta pangthokre Thoram aduda Manipur University ki hanage Vice Chancellor S. Tombi Jagoi Marup ki President NG Amumchana Singba miyoi kaya saruk yakhi Professor Tombina Manipuri Jagoi asi documentation tawbagi tangai phadaba leire haikhi Kumbi Kendra amadi Sugunu Kendra anigi khwaidagi maru oiba thong ama oriba wangu turel mathakta sariba thongi phibam phachilaktabana miyamda chauna khudong chadaba mayoknare thong asi seraudagi Bisnupurda laingoi amadi nungpurakpa yauna moredagi thorakpa gari kaya su chathok chasin tawribani thong asigi makha thangba saruk upakna thaba oibana nongju nungsa matam sang nanglakpadagi khamdektuna pot arumba puba gari kaya thong asilan bada mi paiba phaunare Thong asi semjin naba mari lenaba singda haizarabasu tabi dabadagi laikai miyamna thong asida laliba gari singdagi sel khaiduna marakta semjinduna lakli thong asi yengsin bihaudrabadi tekhiduna khungang kayagi phaunanaba lambi lairoi daure hairi Surachandpur SP Rakesh ki midyang makhada Surachandpur new area da lamtu sengdokre town asibu lunana thamnanaba amadi miyamga aphaba mari thamnanabagi pandamda khongthang asi lokhatkibani Mamang Thada Manipur da Fongba Pausi Amada JDU Manipur State Unit ke Hana President Oiramba M Tombina NPF
BJP ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ NPF ꯀ BJP ꯒ ꯃꯅꯤꯄꯨꯔꯗ ꯆꯨꯡꯁꯤꯟꯅꯕ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯇꯔꯥꯝꯅ ꯑꯣꯏ ꯑꯃꯗꯤ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯉꯁꯤ ꯍꯠꯇꯥꯗ ꯂꯩꯕ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯪꯈꯟ ꯄꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ JDU Bihar amadi Kerala da chungsinnaba sarkar semduna hauzik sasan tauri Bharat ki oina chungsinnaba sarkar na state adugi chaukhat thaurang amadi santi leiba leibak ama purakpa ngamgani haina thajaba thamli maram aduna hanagi JDU gi president M Tombina mahakna phongdokkiba wafam adu lanai oiba wafam ne haiduna media da sengdokadabani karigumba phongdoraktrabadi party na mahaki mathakta lokhatpa yaba thabak lokhalagani haina phongdokki Jarok pase yam waro bagi mong amasung kina nangai saktam ama tobosidi magi wakan oiram bajai akoi party gidi suknak na tre haibasima kaktang mayam sinau singna prayana unaba tanaba phongbito amagadi haidana amasigi press media se sinjabani Opium kilogram ani Imphal West ki narcotic cell na Kumalampakta laiba ISBT manaktagi phare haide Kani kilogram ani asi international market ta lupa lakh ani makhairom gi sanfam oigani haide District E-Governance Society Bisnupur gi officer singaloina na Bisnupur district ta laiba common service center singbu salairiba village level entrepreneurs singna ngasi district asigi moirang kendra da dukan famliba amadi karwar tawriba dukandar singda cashless transaction mapung phana sijinnana ba pandam galoina na awareness program pangthokre Oinam Kendra gi manungda laiba Khoizuman Mayalaika Ward number 3 da laiba ka hena sotharaba imung soibam chawba singi yumda ngasi Kendra gi MLA Radha Kishore gi workers singna phobora ahum amadi sel gi mateng pikre All Tribal Students Union Assum gi President Joseph Marna Lusingba Kangbu amana Ukhrol gi Sirara Khongda Chatuna landslide na awa ana tahan khraba khunja singda seng bag tarani thoi hawai bag ani alu bag ani mateng pangkhre Youth Development Committee Yairipok Khoiromda Lingkhatkiba Committee gi sahi ama mapung pharak pagaloina na ahanba mapok komon ngasi Yairipok Khoirom mathak Kangjaibungda pangthokre thoramadu da MLA Meghachandra Lairong Thel Gram Panchayat ki Pradhan YDC gi advisor Zilla Parishad member yauna tongan ba miyoi kayana saruk yakhi Manipur Police Team amadi Singkhai Hunba Polo Club ki exhibition match amasu utki MLA Meghachandra na Youth Development Committee gi miyoi singna lamdam asigi chaukhat thorangi thabak mapung phana paikhat minasi haikhi Haukiba April Nepal da Iril Turel da takhibadagi thibe khangdana leirakpa top khunawdagi Khoisnam Boris sahi tarani thoi ngarang numidang athengbada takhiba mafamdagi khara chathoklaga asiba hakchang oina phangkhre thodok adubu lamdam adomgi maira paibi amadi mahaka sanamina ba fencing gi sanaroi amadi coach singna nungaitaba phongdokre Ningthaujam Ningol Maitram Ongbi Rani Isal Hairaga Sukhangnabi Sahi Kuntrarom Surabi Serau Awang Lekai Degi Maunaha Amang Arang Ayuk Pung Taruk Lom Taba Matamda Mayumdagi Thokibadagi Hanjilaktre Haire Mahak Phut Manga Wangi Kusungawi Mahakna Thokiba Matamda Wakthangnaba Masugi Phanek Setke Amuba Amasung Angawbana Langba Furit Amalitke Mahaki Oi Thangmana Defect Oi Kanagumana Nupi Asibu Thangnabirabadi Mapuroiba Maitram Iboba Natraga Manak Nakba Police Station da Pau Pibiyu Haire Telem Merina Kom Kobi Sahi Kuntra Nipalom Surabi Mau Ama Takyal Khongban Maning Lekai Dalai Bayumdagi Tha Asigi Amada Thokibadagi Mafam Khangdana Mangkhre Nupi Asi Phut Mari Inchi Tara Wangi Mamai Koida Nai Kulai Kusuni Mahakna Thokiba Matamda Hangama Pal Masugi Phanek Ama Setke Tilhau Maku Masugi T-shirt Ama Litke Mahakpu Kanagumbana Thengnabirabadi Telem Nodia Natraga Manak Nakpa Police Station da Pau Pibiyu IGA Assam Rifles South ki Makhada Kuntaruk Suba Sector Assam Rifles ki Tarataruk Suba Assam Rifles na Rairing Khu Lamkang Khunau Mantri Pantha Amadi Kuchar Village da Solar Lamp Humbudra Mathoi Yanthokre Haide Hauzik Sanabagi Pau Amuk Phangbigani Ngasigi sanabagi pauda
Youth Development Committee Yairipok Khoirom gi ahanba mapok kumon Yairipok Khoirom Kangjebung da pangthokpaga loinana Manipur gi mafam kayadagi lakpa sanaroi singna saruk yaduna polo exhibition match ama pangthokre Housing Makata Basanabagi Pau Boya Nithozam the Gioina Pangiragani. Manipur Nagalingi Makota semi-final da Mighty Duna Taruk Suba All India MP Brahma Invitation Prize Money Unity Cup ki final Sangbangam Kidre. Cricket Association of Bihar na Sinduna Thasigi Tang Taretagi Team Taranito na Group Mari Thongna Khaidukuna Bihar ki Patna da Sathariba Taruk Suba All India MP Brahma Invitation Prize Money Unity Cup ki ngasi sanakiba ahan semi-final match ta Nagaland na Manipur bu run marifu humdoi da Mighty Biduna final sangkre match sida mai pakiba Nagaland toss ngamduna ahanba betting tokibada apiba over nipugi manungda over kuntra nepal ga ball mangada wicket loina turaga run sani kun loki masigi pakhumda match sida mai tikhiba Manipurna ani suba betting tokibada over kuntra humdega ball marida wicket loina turaga run samga kuntra taret khaglogduna match sasi mai tikhibani Pilingai matamdagi laiwai kharaba ahalsinga sagol gangi sanaba uruba amadi masana pamna sagol yokhatuna haukiba sahi sogli singa makasama pannipu mapaldagi poloda khongdaba haukiba singa makha songtham laikai dagi National Equestrian Sanaroi amadi polo instructor songtham ajina Manipur Sarkar gi veterinary department da sagol gidamak laying binaba specialist doctor lairabadi Manipur gi poni kanbada asabu mating oigini hairi ngasi network asiga akhanana unabada mahangna makha taraduna Delhi Public School da riding instructor Waiduna sahi khara lairuraba matungda Kamdio and Memton Memorial Riding School singa mai linkatuna masagi akhang ai sing angang singda tambi tapiduna lady school asigi angang singna state asida pangthokpa tournament amadi championship kaya da yauduna mana kaya lobangam khre haiki 1997 da merakta training akoi Houston national game bidang da koi rider taru nipan selection tora koi chacharu rider nipan chalu ga koi 1999 da koi national participate tawraga adu makha da boina akoi mapanda ai sama akoi Assam gi federation gi mano jalana na aduna akoi bu mateng bang boina ai riding instructor oina Delhi Public School dipoi da sahi ani hum service to gerure adudagi mo halaga polo je mo akoi gi aina mo establish to geraga akoi local club Biatongi Mairaba Club da I sama sanajaduna sahi 2010 bong sana 11 da Assam Delhi School test puda sahi ahum mari mo ai sabi sok jarure hala matunga ina mi gi lamda tawbudu chap mane pesha tengano tawbogi natana isagi oina ai iramdam sida ai isai nau semgapna phai eri wakhlon pujaraga aina KM Memorial Riding School se aina establish tawjagi na 2014 da ado hajuboga ai junior team na achievement si 2015-16 gi overall championship junior gi da ado senior gi dana koi medal gold loba silver loba bronze loba dum yari team da su 10 packing da adum silver ga bronze ka dum logje Veterinary Department da sagol khaki specialist doctor leitabana narakpa matamda matam sana laying bidaba madi laying pham leitabadagi sikhiba yaukre department asida matik saba doctor thambirabadi Manipur gi poni masing hengat pangamgani haiki oi doctor si specialist kara sagol gi ramta thabiragadi ko department na specialist sagol gi ramta tawbiragadi hena kudong chaba koida laying baji koi gi koi masen ngak tanaraga hidak si kari na kari farino kari thar tawdono khangdabida ani haiba hidak tu loi thare adubu laibak phabana phare phatabana dum sagon je laijawraga dum sigiba aduna koi Manipur Sarkar da veterinary department ai na thamdaning badi koi gi sabol gi lamakta koi specialist doctor ama ani dum training thabiba agadi hena kudong chaba police gi gano to ko asofan torokpada hena nungai gane ne na satu Pupu Pungdongbam da sinduna Lamlai High School Playground Pungdongbam da thasigi tang mapandagi team kunma thoina grumari thongna khairokuna chathariba ahanba Paradise Union Pungdongbam Pupu Cup Imphal East District Under 17 9 football tournament ki ngasi sanakiba ahanba match ta STT sekta amadi MPSA team B Pungdongbam goal amamam chandaduna draw satkre STT sekta gi goal adu K Renal na match ki kunthani pal suba minita sanki MPSA team B Pungdongbam gi goal aduna James na
Saduna match ki manga suba minute sankibani. Match asida STT sector gi sanaroi S Bisorjit amadi MPSA team B Pungdongbamgi Robinda center referee na unsporting behavior gidamak yellow card uthi. Tournament asigi anisuba match ki sanakibada MFC Moirang Kampuna FC Hekamapal team B bu goal ahum sinoda maiti bapikre. MFC Moirang Kampugi mai papugi goal singadu KS Birzit S Romi amadi N Bizian na match ki mapal suba kunipal suba amadi nifumari suba minute sanduna match asi mai pakibani. Sathariba tournament asigi hayeng nungtil pung ama makai tabada ahanba match oina second MRFC amadi YSF Kairanga Sanagani anisuba match nungtil pung aniga minin nifumanga satpada GSC Yumnam Kuno amadi YLL Kundrak Pangba Sanagani. Thakasari boyai hauzik makhata na ngasi nomagi oikhiba ing asagi pau amok phangbigani. ICAR Lampel Patigi Pirakpa Paugi Matung Ina Nasigi Kwaidigi Sakiba degree Celsius Kunipal Dasmik Suino Kwaidigi Ingba degree Celsius Taratare Dasmik Ama Nungsit yawa ising manilgisang ayukta sa 24 nipal nungtilda sa 10 nipal oike ngasi nong sukite Aroi bada maroi ba pau amok Ukhrol gi saukhat thorangi damak Chief Minister N Biren na lupa crore sani amagi package ama piragani haina lauthokre Naga integration gi wafam gi waroisin pura u mamangi sarkar na sem ki bad district taret handohan gadabani haina tangkhol nagalong na Chief Minister da memorandum pisin kre amadi Maharashtra nursing gi samahum putaret suba laiki dabagi kumon thauram Manipur State Archaeology na sinduna Imphal gi Kangla da pangthokre Ngasigi winadi ISTV na pizaba Manipuri pau matang asidalo sinjari mieng tabiri bapum namakpo amoka hana kurumjari